ꯑꯍꯥꯟꯕꯃꯛꯇꯗ pukeilangei ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯋꯥꯔꯤ ꯃꯨꯛꯀ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯑꯍꯤꯡ ꯑꯗꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ. ꯁꯣꯜꯂꯕ ꯃꯅꯦꯝ ꯃꯀꯨꯕꯨ ꯊꯥꯗꯣꯛꯂꯒ ꯃꯄꯥꯝ ꯂꯝꯂꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤ ꯍꯤꯞꯅ ꯍꯤꯞꯅ ꯈꯜꯂꯤ. ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯅ ꯃꯆꯥꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ. ꯏꯃꯨꯡ ꯑꯗꯨ ꯂꯩꯁꯤꯍꯦꯟꯕꯤꯅ ꯁꯨ ꯅꯣꯝꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯔꯤ. ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯏ. ꯈꯪꯍꯧꯗꯅ ꯃꯄꯨꯔꯣꯏꯕ ꯅꯥꯔꯛꯄꯗꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯨ ꯃꯄꯨꯔꯣꯏꯕ ꯂꯥꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ, ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ. ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯉꯩ ꯃꯊꯛ ꯑꯁꯤꯗ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯗꯨꯒꯤ ꯃꯊꯥ. ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯁꯤꯍꯦꯟꯕꯤ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯕꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯂꯩꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯈꯜꯂꯨꯕꯗ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯑꯋꯥꯕ ꯀꯌꯥꯁꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯁꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ. ꯂꯩꯁꯤꯍꯦꯟꯕꯤ ꯁꯛꯇ ꯆꯨꯗ ꯀꯔꯤꯃꯠꯇ ꯍꯟꯗ꯭ꯔꯤ. ꯅꯨꯄꯥ ꯀꯌꯥꯒꯤ ꯀꯂꯛꯅꯐꯝ ꯁꯕꯥꯟ. ꯑꯁꯨꯝ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯎꯕ, ꯏꯔꯨꯖꯔꯨꯕ, ꯍꯜꯂꯛꯄ ꯂꯝꯕꯤꯗꯒ ꯆꯠꯄꯗ ꯅꯨꯄꯥꯁꯤꯡꯅ ꯃꯤꯠꯁꯤꯡ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤ. ꯁꯨ ꯅꯣꯝꯂꯤꯕ ꯊꯕꯛꯁꯤꯅ ꯃꯤꯒꯤ ꯁꯤꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯛꯄꯗꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯅꯦ ꯀꯕꯤꯇꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ. "ꯀꯩꯅꯣ ꯂꯩꯁꯤꯌꯦ, ꯅꯪꯅ ꯑꯗꯨꯗ ꯎꯪꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯦ, ꯂꯥꯎ ꯍꯩꯗꯨꯝ ꯆꯥꯁꯤ." ꯂꯩꯁꯤꯍꯦꯟꯕꯤꯁꯨ "ꯍꯣꯏꯅꯦ ꯂꯥꯛꯀꯦ, ꯁꯨꯝ ꯀꯩꯅꯣꯝꯃ ꯈꯜꯂꯝꯕꯅꯤꯗ." ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯂꯩꯁꯤꯍꯦꯟꯕꯤꯁꯨ. ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯩꯅꯧꯗꯨ ꯄꯨꯊꯣꯔꯛꯏ. ꯃꯅꯦ ꯀꯕꯤꯇꯥ ꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯂꯩꯔꯤꯕ ꯈꯕꯔꯁꯤꯡ ꯑꯗꯨ ꯎꯏ. ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯕꯔꯗꯨ ꯐꯥꯛꯇꯣꯛꯂꯒ ꯊꯕꯛꯀꯤ ꯀꯔꯤ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯇꯥꯟ ꯆꯥꯅꯅ ꯍꯣꯁꯇꯦꯜꯒꯤ ꯀꯨꯛ ꯅꯨꯄꯤ ꯈꯔ ꯀꯧꯔꯤ ꯍꯥꯏꯅ ꯌꯥꯎꯔꯛꯏ. ꯂꯩꯁꯤꯍꯦꯟꯕꯤꯅ ꯃꯥꯒꯤ ꯐꯣꯟ ꯀꯤꯄꯦꯗ ꯑꯗꯨꯗ ꯊꯕꯛꯇꯨꯒꯤ ꯍꯥꯞꯂꯤꯕ ꯅꯝꯕꯔ ꯑꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯤ. ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯩ ꯆꯥꯕ ꯂꯣꯏꯔꯒ ꯍꯜꯂꯛꯂꯦ. ꯂꯩꯁꯤꯍꯦꯟꯕꯤ ꯉꯁꯥꯏꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯌꯥꯔꯦ. ꯂꯩꯁꯤꯍꯦꯟꯕꯤ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ. ꯊꯥꯒꯤ ꯂꯨꯄꯥ 3,000 ꯑꯗꯨꯃꯥꯏꯅ ꯁꯥꯔꯦ. ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗꯤ ꯃꯦꯟꯕ ꯉꯝꯖꯔꯦ. ꯑꯁꯨꯝꯅ ꯈꯔ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯁꯥ ꯅꯥꯟꯈꯠꯂꯛꯏ. ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ. ꯌꯦꯡꯕꯗ ꯈꯣꯏꯃꯨ ꯀꯅꯥꯅ ꯂꯩꯍꯤ ꯊꯛꯈꯤꯗ꯭ꯔꯕ ꯂꯩꯔꯥꯡ ꯑꯃꯒꯨꯝ ꯎꯔꯤ. ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯃꯤꯇꯥꯐꯝ ꯍꯧꯔꯛꯏ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯐꯥꯎꯕ ꯃꯉꯣꯟꯗ ꯃꯤꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯔꯒ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯦ ꯈꯪꯗꯦ, ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ. ꯑꯗꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯑꯀꯣꯝꯕ ꯖꯒꯥ ꯌꯦꯡꯗꯨꯅ ꯕꯤꯠ ꯂꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯨꯡ 11 ꯇꯥꯔꯦ. ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯁꯇꯦꯜꯒꯤ ꯆꯥꯛ ꯊꯣꯡꯕ ꯆꯠꯂꯨꯔꯒ ꯑꯣꯇꯣ ꯀꯥꯈꯠꯂꯛꯄꯗ ꯅꯨꯄꯥ ꯑꯃ, ꯃꯣꯍꯦꯟ ꯀꯧꯕ, ꯆꯍꯤ 30 ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯃꯒ ꯃꯤ ꯈꯔ ꯆꯤꯟꯕ ꯑꯗꯨꯗ ꯇꯞꯅꯞꯅ ꯍꯦꯛꯇ ꯐꯝꯃꯤꯟꯅꯔꯨꯔꯦ. ꯃꯣꯍꯦꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯗ ꯂꯣꯟꯅ ꯌꯦꯡꯉꯤ. ꯈꯪꯍꯧꯗꯅ ꯁꯥꯏꯀꯜ ꯑꯃ ꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯑꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯗ ꯃꯣꯍꯦꯟꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯐꯩꯒꯟꯗ ꯇꯥꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯏꯔꯨꯏ. ꯃꯣꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯁꯥꯎꯕꯤꯡ ꯍꯦꯛ ꯂꯥꯎꯏ. ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯌꯨꯝꯒ ꯍꯣꯁꯇꯦꯜꯒ ꯃꯐꯝ ꯑꯗꯨ ꯄꯪꯂꯥꯞ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ. ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯂꯩꯁꯤꯍꯦꯟꯕꯤ. ꯑꯗꯨꯃꯛ ꯒꯥꯔꯤ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯃꯣꯍꯦꯟꯗꯤ. ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯞꯅꯞꯅ ꯆꯪꯂꯛꯄ ꯃꯇꯝꯅꯤ. ꯂꯩꯁꯤꯍꯦꯟꯕꯤ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ. ꯕꯤꯔꯦꯟꯁꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯦꯝꯕ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯏꯔꯝꯂꯒ
ꯍꯜꯂꯛꯄꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯗ ꯂꯩꯁꯤꯍꯦꯟꯕꯤ ꯂꯥꯛꯄꯗꯨ ꯍꯦꯛ ꯎꯏ꯫ ꯂꯣꯟꯅ ꯃꯤꯆꯤ ꯑꯃ ꯍꯦꯛ ꯌꯦꯡꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗꯨ ꯕꯤꯔꯦꯟꯅ ꯎꯏ꯫ ꯕꯤꯔꯦꯟꯅ ꯊꯑꯣꯏꯅꯃꯛꯀꯤ ꯂꯩꯁꯤꯍꯦꯟꯕꯤ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯎꯗꯕ ꯁꯥꯔꯒ ꯊꯦꯡꯖꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯈꯪꯍꯧꯗꯕꯅ ꯇꯨꯁꯟꯕ ꯑꯗꯨꯗ ꯕꯤꯔꯦꯟꯒꯤ ꯃꯊꯛ ꯑꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯎꯞꯁꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯏꯁꯨ ꯉꯛꯁꯤꯛ ꯍꯦꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯊꯨꯅ ꯌꯥꯡꯅ ꯍꯧꯒꯠꯇꯨꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯤ꯫ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯟꯗꯨꯅ ꯂꯩ꯫ ꯕꯤꯔꯦꯟ ꯃꯣꯕꯥꯏꯜ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕ ꯗꯨꯀꯥꯟ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯗꯨꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯍꯥꯟꯅꯒꯨꯝ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯊꯣꯡꯕꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯣꯍꯦꯟ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯅꯛꯁꯤꯟꯅꯔꯛꯑꯝꯃꯤ꯫ ꯋꯥꯗꯤ ꯉꯥꯡꯅꯗꯦ, ꯌꯦꯡꯇꯃꯛ ꯑꯗꯨꯃꯛ ꯌꯦꯡꯅꯩ꯫ ꯅꯣꯡꯃ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯅ ꯍꯣꯁꯇꯦꯜꯗ ꯆꯥꯛ ꯊꯣꯡꯂꯝꯂꯒ ꯍꯜꯂꯛꯄꯗ ꯃꯣꯍꯦꯟꯅ "ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ." ꯂꯩꯁꯤꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯒ "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ?" "ꯃꯤꯡꯗꯤ ꯈꯪꯖꯔꯦ, ꯃꯤꯅ ꯀꯧꯕ ꯇꯥꯕꯗꯒꯤ. ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ." ꯂꯩꯁꯤꯍꯦꯟꯕꯤꯅ "ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯤ. ꯑꯗꯣ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯁꯤꯍꯦꯟꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯇꯛꯄ ꯑꯃꯗꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯛꯄ ꯑꯁꯤꯅ ꯂꯩꯁꯤꯍꯦꯟꯕꯤ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯣꯍꯦꯟꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯄꯤꯔꯛꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯅꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥ ꯍꯦꯟꯅ ꯊꯥꯖꯅꯕꯁꯨ ꯊꯝꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯣꯍꯦꯟ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯌꯦꯡꯏ꯫ ꯑꯁꯨꯝ ꯌꯦꯡꯕ, ꯑꯁꯨꯝ ꯎꯕꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯦꯟꯅ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯣꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯊꯥꯔꯛꯏꯁꯦ?" ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯔꯞ ꯏꯁꯧ ꯂꯥꯡꯂꯞ ꯆꯩꯁꯤꯜꯂꯤ꯫ ꯃꯣꯍꯦꯟꯁꯨ ꯌꯨꯒ ꯈꯔ ꯊꯛꯆꯤꯜꯂꯨꯕꯒ ꯐꯥꯏꯔꯤ ꯐꯥꯏꯔꯤ "ꯁꯣꯏꯈꯤꯕꯅꯦ. ꯏꯃꯥꯟꯅꯕꯅ ꯁꯤꯌꯔ ꯇꯧꯔꯛꯄꯅꯦ. ꯑꯁꯤꯒꯨꯝꯕꯁꯦ ꯊꯥꯔꯛꯀꯅꯣ ꯍꯥꯏꯒꯦꯅ ꯐꯣꯔꯋꯥꯔꯗ ꯇꯧꯕꯗ ꯁꯣꯏꯈ꯭ꯔꯦ. ꯁꯥꯎꯅꯨꯀꯣ. ꯑꯩ ꯀꯛꯊꯠꯂꯒꯦꯕ. ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯧꯅꯔꯤꯁꯤꯡꯁꯦ, ꯔꯦꯁꯇꯨꯔꯦꯟꯗ ꯑꯗꯨ ꯇꯧꯔꯝꯃꯤꯒ ꯑꯗꯥ ꯇꯧꯔꯝꯃꯤꯒ, ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯖꯨꯠ ꯆꯥꯗꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ "ꯑꯩꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅꯦ, ꯃꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯜꯂꯒ ꯎꯅꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ. ꯃꯃꯤꯠ ꯀꯥꯛꯇ꯭ꯔꯤꯉꯩ ꯀꯥꯟꯗꯒꯤ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯅꯥꯔꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌా ꯁꯥꯅꯔꯤ꯫ ꯃꯣꯍꯦꯟꯗꯤ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯊꯣꯛꯇꯕ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯗꯧꯅ ꯂꯤꯁꯤꯜꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯃꯣꯍꯦꯟꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯣꯟꯅ ꯃꯈꯣꯟ ꯊꯣꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯁꯥꯅꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯂꯩꯁꯤꯍꯦꯟꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯟꯒꯦ ꯇꯧꯕ ꯑꯗꯨꯗ ꯍꯣꯁꯇꯦꯜꯗꯨꯒꯤ ꯃꯄꯨꯗꯨꯅ "ꯂꯩꯁꯤꯍꯦꯟꯕꯤ, ꯉꯁꯤꯗꯤ ꯏꯅꯦ ꯑꯇꯩꯁꯨ ꯌꯨꯝꯗ ꯂꯣꯏ ꯍꯟꯈ꯭ꯔꯦ. ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯣꯏꯔꯒ ꯍꯜꯂꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯍꯜꯂꯛꯑꯅꯤ ꯍꯥꯏꯅ ꯐꯣꯟꯗ ꯄꯤꯈ꯭ꯔꯦ ꯄꯥꯎꯗꯣ꯫ ꯃꯣꯍꯦꯟꯗꯁꯨ ꯐꯣꯟ ꯇꯧꯔꯒ "ꯑꯩꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯑꯅꯤ. ꯁꯣꯝꯗ ꯐꯔꯛ ꯑꯃ ꯇꯥꯅꯔꯦꯕ." ꯑꯁꯤ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ꯫
ꯃꯣꯍꯦꯟꯒꯤ ꯃꯄꯨꯛꯅꯤꯡꯗ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯑꯃꯗ ꯂꯩ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯠꯀꯦ ꯇꯧꯕꯗ ꯅꯣꯡꯗꯨꯁꯨ ꯊꯤꯠꯂꯤ ꯆꯨꯕ ꯍꯧꯔꯛꯏ꯫ ꯑꯇꯤꯌꯥꯁꯨ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯋꯥꯈꯜꯗ ꯐꯃꯨꯡꯗ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯂꯒ ꯇꯨꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯋꯥꯈꯜ ꯑꯗꯨ ꯇꯧꯅ ꯃꯣꯍꯦꯟ ꯀꯧꯔꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯂꯥꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯣꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯄꯥꯈꯠꯂꯤ꯫ ꯃꯣꯍꯦꯟꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯕ, ꯁꯤꯗ ꯂꯥꯛꯎꯁꯤ" ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛ ꯇꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯃꯆꯥ ꯑꯃꯈꯛ ꯄꯥꯟꯕ ꯑꯗꯨꯗ ꯆꯪꯂꯒ ꯀꯥ ꯃꯆꯥ ꯄꯔꯦꯡꯁꯨ ꯂꯩꯕꯗꯨ ꯂꯩꯁꯤꯍꯦꯟꯕꯤꯅ ꯎꯏ꯫ ꯂꯩꯁꯤꯍꯦꯟꯕꯤꯅ "ꯀꯗꯥꯏꯗꯅꯣꯕ ꯆꯪꯉꯤꯁꯤ? ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ?" ꯃꯣꯍꯦꯟꯁꯨ "ꯑꯁ ꯂꯥꯛꯇ ꯂꯥꯛꯎꯁꯤ" ꯑꯁꯤ ꯍꯥꯏꯔꯒ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯃꯣꯍꯦꯟꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥ ꯍꯦꯟꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯐꯥꯎꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯇꯝ ꯀꯨꯏꯅ ꯐꯪꯂꯨꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯒꯨꯝ ꯑꯁꯥꯒꯤ ꯃꯌꯣꯟ ꯑꯃꯁꯨ ꯆꯣꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯗꯨꯅ ꯅꯣꯛꯂꯤ ꯇꯧꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯍꯦꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯣꯍꯦꯟꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯒ ꯆꯠꯈꯤ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯃꯅꯦꯝ ꯃꯀꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯂꯩꯁꯤꯍꯦꯟꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯁꯤꯍꯦꯟꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯆꯩ꯫ ꯃꯅꯦꯝ ꯃꯀꯨ ꯈꯪꯗ꯭ꯔꯤꯉꯩ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯅꯦꯝꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯊꯦꯡꯈ꯭ꯔꯦꯗ ꯅꯪꯒꯤ ꯊꯕꯛꯁꯦ. ꯅꯪ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ." ꯂꯩꯁꯤꯍꯦꯟꯕꯤꯅ "ꯏꯃꯥ, ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯆꯥꯛ ꯑꯣꯏꯕꯅ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ, ꯑꯗꯨꯒꯤꯅꯤ" ꯑꯁꯤ ꯍꯥꯏꯖꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯃꯛ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯣꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯣꯍꯦꯟꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯄꯥꯏꯈꯠꯂꯤ꯫ ꯃꯅꯦꯝ ꯃꯀꯨ ꯇꯥꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯌꯔꯄꯤꯁ ꯊꯤꯟꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯖꯨꯖꯥ ꯇꯧꯗꯨꯅ ꯑꯈꯠ ꯑꯆꯣꯏ ꯀꯌꯥ ꯁꯨꯔꯦ ꯁꯥꯟꯅꯔꯤꯕꯗꯨ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯅꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯆꯍꯤ 15 ꯈꯛꯇꯁꯨ ꯉꯥꯏꯔꯤ꯫ ꯌꯥꯝꯅ ꯅꯧꯔꯤ꯫ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯤ꯫ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯊꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯣꯍꯦꯟꯁꯨ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯂꯩꯁꯤꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯍꯤꯡ ꯀꯌꯥꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯏꯆꯦꯜꯗꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯩꯁꯤꯍꯦꯟꯕꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯎꯅꯐꯝ ꯑꯗꯨꯗ ꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯧꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯣꯁꯇꯦꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯃꯈ꯭ꯋꯥꯡꯗ ꯐꯣꯟ ꯑꯗꯨ ꯌꯦꯞꯁꯤꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯤ꯫ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯛꯄꯗ ꯐꯣꯟ ꯑꯗꯨ ꯁ꯭ꯇꯤꯌꯔꯗꯒꯤ ꯌꯩꯁꯤꯟꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯊꯦꯟꯕ ꯖꯒꯥ ꯑꯣꯏꯕꯅ ꯐꯣꯟ ꯑꯗꯨ ꯈꯨꯝꯀꯠꯇꯨꯅ ꯂꯧꯈꯠꯂꯤ꯫ ꯑꯣꯐ ꯍꯥꯡꯕ ꯑꯗꯨꯃꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯀꯃꯥꯏꯅ ꯄꯥꯎ ꯄꯤꯅꯤ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯄꯤꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯑꯣꯐ ꯂꯩꯈꯤꯕꯗꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯃꯣꯍꯦꯟ ꯃꯃꯥꯟꯅꯕ ꯈꯔꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯁꯤꯍꯦꯟꯕꯤ ꯍꯣꯁꯇꯦꯜ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯕꯤꯔꯦꯟꯒꯤ ꯃꯣꯕꯥꯏꯜ ꯔꯤꯄꯦꯌꯔꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯁꯦꯝꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯒ ꯑꯃꯨꯛ ꯍꯣꯁꯇꯦꯜꯗ ꯆꯠꯂꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯃꯣꯍꯦꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯣꯍꯦꯟꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯣꯟꯗꯣ ꯑꯣꯐ ꯑꯗꯨꯝ ꯊꯝꯃꯤꯗꯨꯅ?
Nangga pau faunadabada ai kayam wai khangbra. Ngarang ahing tumbak amta yade. Ai thabak chatkena thorakpani. Nang hana unaramgena khanduna ngai lerami. Asumna hekta manaba haijili. Asengbadi mohen school manakta laiba mamanaba amada yu thakpa lakpani. Tan jare haiduna laisi henbibu nungshiba saduna pauda tamchilibani. Laisi henbina mohenda nungsina yenglaga. Dada, ngarangdo aigi fondo isingda takibagi adumak hangba yakidraba. Semnaba piramini. Hayeng loini hairakpani. Yabaga dum tawrakke haiba. Ai halage yumdasu thabak mayam ama lehau. Imasu masangam haude. Ai halage ko. Ado nangna chatni haido phazna chatlo. Ngausinabadi yaroy ko. Asi hairam laga laisi henbishu thokre. Mohensu mamana bohoida chatkre. Laisi henbi biren khoigi phone sempham dukan yoraduna birenda tabiren phone dubu semba loirabro. Birensu uran mityeng ama yenglaga nokmi tawraduna nangido paidrini nangise modboard ama sinse chalising ahumukti changi nyam thuna semnaba tawrage mige ama pairaga lairuba adunani yengage laisi henbisu hoi hairamlaga lupa lising ahumdu biramlaga yumda halakle. Birena laisi henbigi phone ado shemi. Phone adugi loktusu tawramdabana mohen amadi laisi henbigi video photo kaya yauraga lairami. Biren mamit kuptaba makai yenglaga mirak narak yengladuna magi phone da share hek tawsili. Biren gi wakhanda asumna khalaklami. Mawa lekidabadagi yam wana khanglibina piyore. Wari asida haizaninglibadi thokliba thodok asi nupi khudimak loina tawi haiba nate. Thokliba khara asida mayamna mitna khongsingnaba haiduna content aji samjabani. Mayamna wari asibu lana lawidanabasu ningsingjari. Wari asibu nungaibiragadi mayamna like, comment, subscribe to tawbiramo. Wari asida nongna changbiraksingnasu sungsoi soidana subscribe to sanbiramo.